Numid humni ki Delhi khongchata lairiba Manipur ki Chief Minister N Biren Ngasi Delhi ki Parliament House the Union Defence Minister Raj Nath Amadi Union Minister of Road Transport and Highway Nitin Gadkari Unaduna Manipur ki Matang Da Wari Sanakhre haidi ngarang nungtil pung ama makhairom chabada Chief Minister N Biren Delhi ki damak te Imphal thadoki bani Matam sangna Prime Minister Narendra Modi unana bagi ayaba fangdana lakhi badu handaki Chief Minister khongchut asida unaba fangduna Manipur ki irang asi loishinana bawarishin ama purakpa yai haina panari bani Ngasi Defence Minister Raj Nath Unakhe baduda Manipur da hauzik oiriba phibam gi matang da kupna khanakhi Raj Nath nasu state asida mausa gi punsida hanjilangna na ba mahaki maike digi hona ba leptri hairakhi hairi Unabagi kudong chaba lauraga Manipur gi Chief Minister na koirengei da leiriba koirengei all airfield gi lamasi state lengak ta sinabiro hainasu taksin ki hairi Tungda N Biren Union Minister Nitin Gadkari Unaduna Manipur da leiriba highway sing semgatpada khumang choksin na ba khanakhi Loinana Manipur da leiriba lambi sing asi afaba thakta nungju nungsa khaidaba lambi oihanbinana ba phongdokhi Greater Imphal gi akoibada leiriba lambi asi concrete road oina semgatna ba khanakhi Manipur da thoki ba ising chaw asina soghan ki ba lambi sing asi fagadabadi state asida business ki thabak thoram sing dasu phagalakan habwa from Chief Minister na thamki hairi